As a citizen, nothing politics aside, politics nakanamna thamrakanda justice pangan ba haibisi tawgadam aina su haijagibadu ni mamangda Narendra Modi na Jammu and Kashmir da mi phaba potpa tawba matamda masama sima da yaudana movie da tholaktana mi do aina lakthokpada aina role lawri ni haido cinema da utna nang tawe manipuri mi pharakpa matamda any koi maitai de or su naga de or su hajiti ki su yauseli parisi sida mana makhot amta thoktrisi akoi ro tasena shit pidribra na traga akoi si protest si adum manipur prajana yang wana hai tare sumaina dum chathar ga layo ko nya si nothing new hai tare anong ho hoidre koi ngasi laujeri ba kholau ji su nagagi phagi ba moi taruk si thadok indigenous people da attack tarok ko si le piu hai masida aina pungning chingsin janing badi manipur sarkar na su nemthag rajarani na haira ga sum sigi keno sida thabak tobi ba sidi yellow fruit ki oiba chauba ho ma hor agadi masi oi government su gyan ta bang thok ra hai na khalle hai ba ya ba ngang kre implement or kada ba execute or kada ba government su tasin na option na lai bisi kasi as a citizen amoy na yam yaning masidi nothing politics aside, politics nakanamna thamrakanda justice pangan ba haibisi tawgadam aina su haijagibadu ni mamangda Narendra Modi na Jammu and Kashmir da mi phaba potpa tawba matamda masama sima da yaudana movie da tholaktana mi do aina lakthokpada aina role lawri ni haido cinema da utna nang tawe manipuri mi pharakpa matamda any koi maitai de or su naga de or su hajiti ki su yauseli parisi sida mana makhot amta thoktrisi akoi ro tasena shit pidribra na traga akoi si MP ani khak lai haiba lam magi ushitribra adugi ushitaba je handakti 2027 dadi soidana akoi manipur prajana matik sa ba pakku piminna ba sa ai khakya ta tai ba si yengi ba khuding ma kai tai ba